Akasvani Imphal, Wahengbam Washington Pau Pajari, Ahanbada, Maruiba Pau. Raija Sita Santi Yamasung Tang Du Laitaba Pibam Lakanaba, Security Force Namapam Kayada Tiumbagi Tabakleptan Chatari. Pradhan Mantri Narendra Modi Pungingi Wa, Man Ki Baat Ki Chama Mapal Subatankak, Ngasi Ayupung Tarama Toide Santokani Amasung. Pradhan Mantri na Hairi, Bharat ki Nari Shakti na Matau Karam na Makoy na Lam Kuding Magta Singna Bagaya Mayok na Bagay Haibadu, Male Masina Uba Pangli. Kangpukpi Jilagi Satang Hill Range da ngarang kulay paiba masel kutong na badamiyo yamasire. Police Control Room na ngarang toki ba zero lamadahay, raija sige chinga masung tampaki jila singi irang labor mapam kayada security force na tihumbagi tabak kamadi area domination chataki. National Highway anida gari ningti na satok jasin tawaya na basu akan bangaksel torang lokali. Miyam na tonga madiaran ba video sing taja bidana basu zero laduna hairi. Manipur ngarang humudra mga subagan na Tenter Dibas Palangi beating the retreat ahanba Manipur Rifles ki parade ground pangtokre. Thoramaduda police samadi paramilitary force singi band platoon singna makoy ki band displacing miyam da utki masiga loina na tongan ba purup ki oiba jagoi isegi jangdam na basu pangtokki. Tungda Rajapal Anusya Uike amadi Mukhyamantri Nongthombam Biren Singna gana Tenter Dibas Palan gi peret tamakok matang takraba sing da mana mathum sing yanthokki sarkar gi khankalaba officer sing dasu mana mathum piki lamdam asigi tang laba usek langmai dong yokhat naba sarkar na akan bathabak paikhatli ngarang Tamenglong Forest IB da pangthokhiba usek asibu ngak senduna thamnabagi matang da miya bubhat pahanbagi thoramda Tamenglong gi DFO Kharibam Hitler sing na hai Usek langmai dong asi Manipur gi yalho wari ga sagon aduna laklaba usek makhallamani usek asibu kanna bohana bada miyam na sumateng pangbinaba mahakna appeal tawri Akoi meteron da usek langmai dong kaubo usek se akoi gi folklore da yamna marui ba usek amani masigi usek si akoi na tampak tadi masi uraktre koire adubo akoi singilam oidi bisinda hornbill makhal Manga tagina taruk fawa lai haina koina pangbadagi makhoi si gi masing si handharakpa makhoi da phaba hatpa duga nomaina kapa kaya chathariba si koina thengnanaba environment and forest climate change da koina project ama saraga akoi honbil ase Tamenglong district ki oina kannanaba program am pakhatsabani Tamenglong Forest Division na Rainforest Club Tamenglong masung Wildlife Explorer Manipur ga punna khusam na duna pangtok patharmaduda Bombay Natural History Society Mumbai gi Assistant Director Dr. Rajat Bhargavana Resource Person oina wangangki ngangkhai sohor moreda Manipur gi ahenba forcing thajin biu haina maitai council morena hairi zero lamada council lasina hai More gi mayu makai thadok tuna lanjena khraba miyoi singi lanthum ngak sen ba haibasi raija sarkar gi tawpham thokpa thokdang ni tabiriba pawasi Akasvani Imphal gini Pradhan Mantri Narendra Modi gi pungning gi wa Man Ki Baat ki sama mapal suba tangka ngasi ayuk pung taramathoida Akasvani gi thongda sandokani thauramasi Akasvani amasung Doordarshan gi network kudingmak amasung News on AIR mobile app ta su sandokani AIR News, DD News, Pradhan Mantri ki Office amsung Information amadi Broadcasting Mantraloy gi YouTube channel singdasu thoramasi live oina sandokani. Pradhan Mantri na wangang bahek loibaga madugi Manipuri wahanthok chandok tuna tahan gani masi ngasi namidang pung nipan dasu amukhan na sandokani. Dialect lon singdana hayang sandokani. Pradhan Mantri Narendra Modi na hairi Bharat ki Nari Shakti na matau karam na makoy na lam kuding magda singna bakaya mayok na bagay haibadu male masina uba pangli. Delhi ki Kariapa Parade ground da ngarang pangthokiba NCCPM rally da wangang bada Sri Modi na hai sarkar asina laibak asigi nupi macha singda hana di makoy na mapung phana sangbang ngamlamdaba lam kayada khong thangjin na bagi khudong chaba mapung phana pire. Start of Self-help group yauna atay lam kuding makta nupi singbu singtha ningai oiba mawang da tabak tawri haina su Sri Modi na panki
Saukhallaba Bharatna Laibak asigi naharol singi manglan kaya mangphawna hangani hainasu mahakna makha takhi. Haukiba chahi taruk asida Pradhan Mantri Narendra Modi gi thoram Pariksha Pe Charchada saruk Yanabagidamak registration taurakpa mi gi masing record oiba sangda hengatle. Kendra gi Shiksha Mantraloy na hai kumchi chahi gi Pariksha Pe Charchada saruk Yanabagidamak Mahairoi Oja amadi Mahairoi singi ahal laman sing punna miyoi koti ani lakh kuntaruk na register taurakle. Lising ani kunithoi dadi subnagi miyoi lising kunithoi khak register taurakibani. Pradhan Mantri gi thoramasi New Delhi gi Bharat Mandapamda hayang pangthokadabani. Thoramasi da saruk yagadaba miyoi lising ahum lomga Pradhan Mantri Narendra Modi ga hayang wari sanagani. Social media da thagat pawarolda thoramasi pangthoknabagi damak khawrang na ngairi hainasu Pradhan Mantri na phongdokli. Bharat ki Rohan Bofana amasung mahaki mapang Australia ki Matthew Ibden na Australian Open Tennis ki nupagi doubles ki title laure ngarang sana ki ba final da makoina Italy gi Simon Bolli amasung Andrea Babasori gi Jurabu straight set ta taret mangada maithi ba piki. Ngasi phongba pausi singi maroiba pausingi damak hojik Waikhom Chitradhani leire Chitradhani. Thagachari Washington Imphal East Jila ki mafam amada nomai kapna bagi pau amadi Manipur da su Ganatantra Divas palan thorom pangthoki bagi pau na ngasi phongna riba pauche singi maruiba pausing oiri. Pokna famda Imphal East amasung Kangpokpi Jila anigi lona bada laiba Khamel Loki mafam amada nomai kapna bada kukilal hoba ama sire achauba lanban ama thugai khre maitai khul ngakpa volunteer mari sokle maira paibi ama laikidre haina ahan headline tawri. Pauche asida kuki MLA sing mathau tarak labadi resign tawgadabani haiba ITLF ki wafam amasu ahan belamai da phongli. Sangai Express Manipuri da Manipur gi apunbagi saktam ngakmina duna kanminasi haiba Mukhyamantri gi wafam asina ahan headline tawre. Pauche asida kaibul lamjau da kharsa hatlamba thengnare changba thingjinkre haiba paw masu ahan belamai da phongle. Sana leibakta beating the retreat pangthoktuna humfutara manga suba Republic Day gi thorom loisin khre haiba color headline asigi makhada Kangla da mifam adu ifuruk ki miyoi sing punsin na hotnabani haiba Mukhyamantri gi wafam anchor kalam da phongli. Pauche asida kaibul lamjau da sadan bachangba sing ahak pachairak piragani haiba Arambai Tengol gi wafam su ahan belamai da phongli. Naharol gi thaudangda leibaki atai mafamda Republic Day gi thorom pangthokrabasu Technopol District tadi Independence Day oina pangthokre haiba District Information Officer Technopol District na thadorokpa cherol amagi pau anchor kalam da phongli. Pauche asida Arambai Tengol na Manipur Pradesh Congress Committee gi President Fuki bagi wafam Congress na center da wakat kadawri haiba pau masu ahan balamai da phongle. Imphal Free Press ta Moreda Santi Purakna ba khongjang changsin khre haina ahan balamai da phongli. Sangai Express English Edition da nungbi chafu saba ukrulgi machihan sachabu Padmasri piduna ikai khumnabu utkre haiba pawma anchor kalam da phongle. Huyelan pauda lal lakpadagi loisin khidaba ima kondong lairembi harau bagi thorom loisin khre haina ahan balamai da phongli. People's Chronicle da Congress President Malik Arjun Kharge na Manipur da santi raksa gi phibam hanagi phibam da hanjil hannaba Union Home Minister Amit Shah da taksin khre haiba pawma ani shubha headline tawri. Sangai Express English ta State Forcing amasung Central Forcing puna thabak tongminari haina Manipur gi DGP Rajib Singh na phongdoki bu wafam ahan balamai da phongli. Manipur News ta flight passenger sing na nongthak tagi uwa phangla khidraba loktak pa chahi amagi matungda uwa phangle haina ahan balamai da phongli. Manipur Mail da Republic Day amasung beating the retreat thorom pangthoki bagi pau sing asi phongli. Washington Thagachari Chitradhani Aroibada maroiba pau amukhana Raija sida santi amasung tangdu laitaba phibam lakhanaba security force na mafam kayada thi humbagi thabak lepta na chathari. Pradhan Mantri Narendra Modi gi pukning gi wa man ki baat ki sama sumna mapal suba tangka ngasi ayu pung 12 da Akashbani gi thongda sandokani amasung Pradhan Mantri na hairi Bharat ki nari shakti na matau karam na makhoina lam khuding makta singnaba kaya mayok na bagya haibadu male masina uba phangli pau loijare.